Hayeng ingen ginini panba July 12 hoduna pangthokadariba Kangra Theatre kumaina lakpada Manipur ge Chief Minister N Biren, Works Minister Thongam Biswajit, Cafe PD Minister TH Setabrata amadi Agriculture Minister Oinam Lukhoina miyam de yafa pausal pirakli yafa pausal sing asina kumai asina lakpada hojik thengnariba laijat asigi mayukta changsiliba lanthing asi hena chesin handuna piriba SOP sing ngangna chase haina miyam da pausal pirakli. Working Committee of the Apunba Loop, THANGJAM MANORAMA Charitable Trust Amadi, THANGJAM MANORAMA gi imung manung na punna sinduna, Indian Army na mihathi na hatok piram kibi, MANORAMA chanu mihathi jahi tarat mapung farakpagi tharam, ngasi BAMON KAMPU da leiba masagi yumda pangthokre. Tharam aduda laikhidrabigi mafamda heka tamkhe. Mamang thakta tharamasi pak chawna pangthoklamani adumapu COVID-19 laichatna maram oiraga, kumsi chahigi oinadi akhanaba miyoi khakna sarok yaduna achamba tharam oina pangthokre hairi. Extrajudicial killing sing da hakthengna chenaba military personals kaya mara leire khangna Armed Forces Special Powers ki ek marumda chirak phondana leiri. Fake encounter da chenaba security personnel singi mathakta trial taunaba CGM Imphal West na High Court da reference sakre haina Human Rights Activist Bablu Loitongbob na haikre. Wafam asi ngasi Kwakaitel Thiam Lekai da leiba Human Rights Alert ki conference hall da pangthokiba Extrajudicial Execution Victim Families Association Manipur na safong lakiba chahi 12 mapung farakpagi mapok kuman ka mari lena haikibani. Manipuri digital film ki malemda achoba fida amak kalambata natana tungan ba film kayada director oina thabak toramba Homen Diwai ngasi lekidre. Mahak matam kuina kidney animal treatment todana leirakibani ningsing bayai mahak na direction piramba Manipur digital film singi manuda Raza Dr. Yaima Govindagi Sarik Makhol Yai School pakhang angauba aidi thamoi pikre Dr. Hemogi Heloina chingba film kaya miyam na ngasi fawba yamna pamna yengnaribani mahak na lekhidabada Manipur film gi malemda mention ba ngamlaroidaba awatpa ama lehergani haidana maike kiyadagi awab phongdoknarakli. Lamdamasigi mahosagi khalngak na thamnaba lakoipat amadi wetlands sing kannaba policy program sembiyu haina Voluntary Network for Green Earth Manipur gi convener Laishram Devena Manipur lenga ki poning tingsilakli wafam asing asi Voluntary Network for Green Earth Manipur na sinduna sangai chongbi dagi tentha taba dam fawbagi lakoipat lambida uchara thajinbagi thoram amada L Devena phongdokhibani panbayai thoram aduda uchara chama yankai rom thajinke. Headquarters 22 Sector Assam Rifles Amadi Inspector General of Assam Rifles Isna Sinba Run for Fit India Movement gi tharam ama ngasi nungba town da pangthokre naha oriba singbu hakchang panalei hannabagi pandamda tharam adu pangthokpani nungba da leiba company operating base COB Assam Rifle na maru eba thodang loduna pangthokiba tharam aduda miyoi 16 na saruk yake tharam adu gi saruk ama oina sport kamari lenaba potlam kyasu yenthoke. Manipur ge Chief Minister N Biren gi pautak matung inna Directorate of Information and Public Relations na puthokpa Manipur Sumang Lila Council gi artist sing na sanaba COVID-19 ga mari leinaba sumang kumhai kaidobai kiduno ngasi hapta kangje bungda leiba iboyama sumang lila sanglenda honabi matung ina release tokre sumang kumhai ase Ranjit Ningthojana ibani aduga sagrapam hemantana lamjing lamtakpani. Terasida COVID-19 paksana sandorakliba asidagi ngakthoknaba Manipur lengakna anoba khongthang amoina ngarangdagi terasigi district khuding makta hawdokhiba yumda changduna COVID-19 test tawbagi thabak THOUBAL district tasu hawdokre District Administration, District Police amasong District Health Society THOUBAL na sinduna district asigi Wangjing Tengtha esigi Wangjing Wangkhai amasong Wangjing Haitupokpi da pangthokpa house to house testing aduda punna miyoi 312 test tawbada 92 positive oiba thengnakhi. COVID-19 laichat matam asida chahi humfugi mathakta leiba ahal oiraba sing mapungoina mapuroiba natraga loina bi laikhidraba singda selthum yauna hakchangi fibam amadi ana layengi hiramda khwaidagi hena awaba mayuknari haina MPCC gi co-opted member achoibam debena phongdorakle wafamasi lamlai esigi oina lenga ki pension phangado ba chahi humfugi mathakta leiba miyoi sing yauna mapuroiba natraga loina bi laikhidraba singda laikhidrabi achoibam ongbi ibem halgi mingda tha khudingi oina piba pension gi senthom thokpagi tharomda phongdokhibani.
Chahi kontra mari suraba nupa amana mahaki chahi taru khakta ngairibi machanupi bu yu ngauraga tamthina fuchaibagi video ama sandorapa ubadagi angang adu kankre. Thodok ase ngarang Tamil Nadu gi Perambalur district ta thokibani. Angang da tamthina fuchaibagi video adu yumthangnaba miyoi amana namduna SP Mani Sanmukam amadi Child Protection Officer da tharakpadagi angang adu kanba ngamkhibani. Video aduda Ramesna mahaki machanupi bu lepa leitana fuduna kaptanaba hanjin ki hanbagi mami tari. Thodok ase matam kayagi mamangdagi leptana chathaduna lakhibani amadi khamdokluba miyoi singbasu Ramesna ki halakibagi thodok lekhrabani.